Manipuri Sabbath School lesson asibu tabiriba nakoi mayambo amuka. Prabhu Jisu Krista gi mingda welcome tawe. Ngasi asi 2024 gi ahanba quarter gi paratara mathoi shubani. First quarter 2024 lesson number 11 ning asi. Paragi mamingna longing for God in Zion. Natraga excited to be with the Lord. Kaurang na ngaiba ko ishor bu Zion da Jerusalem da kaurang na ngaiba ishor ga leining bagi kaurang ba pokpa hai bagi para asigi title makada ekoina ngas handaki hapta asi nei nagani Zion hai ba se ekoina marak di khara confuse chatle Mount Zion haibaga Zion haibase kari khetna bra haibase ekhoi ngonda khara chamam na ba dumak lai Zion is Jerusalem Zion asi Jerusalem buni aduga Mount Zion asina Jerusalem gi south east ta khanong pok ta leiba adugba chingdol amani masigi chingdol asi ningthau David na mahake fortress oina semgat khibani masigi chingdol asi masigi Zion haiba Jerusalem gi valley ase mahakna lan tauraga Jebusite singdigi mahakna lan ngamraga masise conquer tauraga mahakna city of David haina su thon ki habse ekoina 2 Samuel gi chapter 5 verse 6 through 9 aduda ekoina uba phange aduga akon bada masigi hauziki khanong poklom da leiba south east side leiba Jerusalem gi south east side leiba chingdol amase Ningthau Solomon na Jerusalem temple ado sagat khiba ki mapham adu oiki aduna masise maru oina ekoina Bible the Mount Zion haina su dumaina khangna ki Mount Zion haibase Bible the Old Testament the 152 times mentioned in the Old Testament the 152 times lay adugi manung the 38 times se in the book of Psalms alone Psalm ge lyric ta khakta 38 times Mount Zion natraga Zion ase mention tawbani aduga New Testament da amuka 7 times taret lak ase se mention tawe aduna masida ekoi confuse cha loise isin inausing Zion natraga Mount Zion ase makoi adum interchangeable oina makoi ase sijinabani Jerusalem bo haibani habse ekoina gyan ta si back in the Old Testament times Old Testament gi matam da mi singna Jerusalem da Zion da chatningi maramdi makoina khange madudi Jerusalem ase Zion ase ishor leiphamni God's presence is there haibse makoina khangbani aduna handaki para handaki hapta asida ikoina maru oina Psalm number 84 Psalm number 122 Psalm number 87 Psalm number 46 amasung Psalm number 125 ase ikoina tamgani ikoina masida thijillaga karigi damakta natraga karam haina ishor gi mising na Jerusalem da Zion da lakning khibra karigi lak khibra aduga what practical lesson can we draw from their experiences ko aduga matam aduda makoina ishor gi mising na Zion da larga ishor bu khurumba da gi phangkiba experience aduna ngasi aikoi gi mirol asida in our generation today ngasi gi aikoi gi mirol asida aikoi generation asida kari para tamba yagadra habdo masi gi hapta da aikoi dig out to min se ngasi gi memory text na Psalm number 84 gi 2 adudi gi low thok pani isumaina haye my soul longs yes even faints for the courts of the Lord My heart and my flesh cried out for the living God. Aigi thamoi, aigi wakal ase, ishor gi mapham aduda, ishor gi ningna sang aduda, ishor na laifam aduda, changla roi hairabadi, taseng namak aise wan thabaga chap mane yam waye, ay yam changning ishor gi mapham aduda, aigi thawai hak chang, pum namang na ahingba ishor adubo thagat ninge haina Psalm 84 ase, koragi macha sing na ikibani. Aduna masises Korah gi masa sing se aikoina Old Testament the First Chronicle 6 nataga 6 gi 31 38 aduga First Chronicle gi chapter 9 19 da paba matam da Korah gi masa sing se makoina temple musician laisang aduda music paiba isai sakpa oina leirami aduga keepers of the temple gates aduga laisang adugi gate sing thong sing aduda thong ngak pa oina makoise niti
ꯃꯁꯥꯒꯤ ꯏꯁꯣꯔꯒ ꯅꯛꯅ ꯂꯩꯕꯁꯤꯡ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯅ ꯏꯈꯤꯕꯅꯤ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯂꯩꯅꯤꯡꯉꯤ ꯏꯁꯣꯔꯒꯤ sanctuary God's presence ꯑꯗꯨꯗ ꯂꯩꯕꯁꯦ ꯃꯈꯣꯏꯒꯤ ꯍꯔꯥꯎꯖꯕ ꯑꯣꯏꯈꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯁꯦ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯒ ꯏꯁꯣꯔꯒꯤ ꯅꯤꯡꯅ ꯁꯪꯗ ꯏꯁꯣꯔꯒꯤ ꯇꯦꯝꯄꯜꯗ ꯆꯪꯂꯒ ꯁꯦꯕꯥ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯁꯦꯕꯥ ꯇꯧꯕꯒꯤ ꯄ꯭ꯔꯤꯚꯤꯂꯦꯖꯇꯣ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯇꯁꯦꯡꯅ ꯃꯈꯣꯏꯁꯦ they even fence ꯍꯥꯏꯅ ꯀꯃꯦꯟꯇꯔꯤꯅ ꯍꯥꯏꯌꯦ ꯃꯈꯣꯏ ꯑꯁꯦ ꯋꯥꯟꯊꯕ ꯐꯥꯎ ꯇꯧꯋꯦ ꯍꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯣꯔꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯣꯔꯒꯤ ꯂꯥꯏꯁꯪꯕꯨ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯁꯤꯡ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯂꯥꯏꯁꯪ ꯑꯁꯦ ꯑꯩꯈꯣꯏꯅ Psalm 84ꯗ ꯄꯥꯕ ꯃꯇꯝꯗ ꯃꯁꯤꯗꯒꯤ blessing ꯑꯁꯦ ꯊꯣꯛꯔꯛꯄꯅꯤ ꯏꯁꯣꯔꯒꯤ ꯂꯩꯐꯝ ꯑꯁꯦ ꯃꯤ ꯈꯛ ꯅꯠꯇꯅ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ sparrows ꯀꯣ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯐꯥꯎꯕ ꯃꯍꯨꯝ ꯁꯥꯔꯒ ꯃꯈꯣꯏꯁꯦ ꯂꯩꯌꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ verse 3 ꯑꯗꯨꯗꯩ ꯎꯕ ꯐꯪꯉꯦ that is the beauty of God's temple ꯑꯗꯨꯅꯦ ꯏꯁꯣꯔꯒꯤ ꯂꯩꯐꯝ ꯏꯁꯣꯔꯒꯤ ꯂꯥꯏꯁꯪꯒꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ presence ꯂꯩꯐꯝꯗ ꯃꯤ ꯄꯨꯝꯅꯃꯛꯀꯤ safety ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯩ ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯤꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯀꯣꯔꯥꯒꯤ ꯃꯆꯥꯁꯤꯡꯅ ꯏꯁꯣꯔꯒꯤ ꯅꯤꯡꯅ ꯁꯪꯗ ꯊꯕꯛ ꯇꯧꯕ ꯏꯁꯣꯔꯒꯤ ꯅꯤꯡꯅ ꯁꯪꯗ ꯈꯨꯔꯨꯝꯕ ꯊꯥꯒꯠꯄ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕ ꯑꯣꯏꯈꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ memory textꯗꯒꯤ ꯎꯕ ꯐꯪꯉꯦ Okay, hꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ Mondayꯒꯤ portion ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ a day in your court is better than 1,000 Psalm 84 मरुआइना verse 5 दगी 12 फावबदो अदुना सामिससिंगना करिगिदमक्ता ईश्वरगी निंगना संगदा ईश्वरगी टेम्पलदा अदुक्की मतिक लाइनिंगखिब्रा असिसे अखोइना Psalm 84 असिदा अदुम पाउखुम लोइनमक लैय आंसर लोइनमा अहानबदा to be close to God ईश्वरगे यामना नक्ना लाइनिंगबा ईश्वरदगी लापथोकनिंगदबा ईश्वर असे टेम्पल अदुदा लैय ईश्वर असे जेरूसलेमगी टेम्पल अदुदा लैय जायोनदा लैय हाबसे मकोइ खंगबगे मरमना मदुदा लैरदि ईश्वरगा नक्ना लाइनिंगबदो मकोइदा फाउखि अदुगा अमोका करी अतोपा अमना to see the Lord's beauty ईश्वरगे फजबा ईश्वरगे मिनुंगसी थौजा ईश्वरगे नुंगसिबिबा ईश्वरगे अफबा मयाम अदु उबा फंगनिंगाय मकोइगी मिटमकन उबा फंगनिंगाय मकोइने ईश्वरगे लाइसंग अदुदा अतुक्की मतिक चांगनिंगखि हाय to receive strength from God अदुगा मकोइगी सोनख्रबा मियोबगे हकचांग असे पाप सैतान निंगथौ ओइना पालगा लैबा मियोबगे हकचांग असिदा पांगल थौना अचुमदा लेप ngamninga सैतान बु नमथबा ngamninga अदुगुम्बा पांगल अदु ईश्वरदगी पामबगिनी to trust in him मागी मनाक्ता लाक्लबदि मागी फजबा माइथोंग अदु उरबदि अमसुंग मंगोनदगी थौना पांगल अदु फंगलदि मंगोनदा हेन्ना थाजबसे कनखतनिंगाय नि हायना हाय अदुगा to have fellowship with other people अदुगा ईश्वरगी मिसिंगा अतोप अतोप मयामगा लाकमिनरे हारगा उनरगा ईश्वरबु थगतपा इसै सकलगा मखोइ लैबदो पामबगी मरमना मखोइसे अदुक्की मति ईश्वरगी निंगना संग अदुदा चंगनिंगखि हाय असिगुम्बा एक्सपीरियंस मयाम ईश्वरगी निंगना संगदा लैबदा ईश्वरगा नक्ना लैबा ईश्वरगी फजबदो उबा ईश्वरदगी पांगल थौना फबा ईश्वरबु हेना थागतपा आई मीन थाजबा हेनगतपा अदुगा अतोप अतोप सिंगा लाकमिनरगा ईश्वरबु खुरुमबगी अदुगुम्बा एक्सपीरियंस अदुगुम्बा तांजा मयाम फंगबदुना करी तवे मखोइगी पुंसीदा to live a holy lives asengba punsi hingningai ishorgumna asengba punsi hingningai makoi bu thogat pi hai ko aikoina amuka Psalm 15 de yema kanda makoina ishor ase asengba ne haina khangraba matamda o aikoi su asengba ishor adu unanaba asengba ishor adu gi manakta nei leinanaba aikoi su asengba holy people oiba gi mathau tai ko haibado makoi da phawi hai asigumba mayam ase leiba gi maramna makoina ishor gi ningna sang aduda adumak changningba gi wakhalon adu makoi da leiki Ikoina Psalm 84 gi 11 adudi yeng baganda ishor asibo metaphoric language da sijinnerga the sun numit ka sangdam nabiye numit na atiyadagi ngan thorga taibang sin thungna ngan khebagumna God's blessing ishor gi bor se kana da pibra ishor gi laisang ishor laipam ishor gi Zion ishor gi temple adudigi ishor gi blessing ase numit kumna kana da pibra ga ahan bada to those who serve him in the temple ishorge laisang de ishorge ningna sang aduda seba tawraga leibasing aduge onda ishorge blessing as a lucky hai ani subda to those who are coming to the temple laisang da lakning haina Israel masasing na chahi amada ahum lak Jerusalem da lakpa mi sing kana oirabaso laisang da changlak pasing aduda ishorge blessing as a numit ki mangan gum na ngan bi hai aduga amana ahum subda to everyone on earth aduga taibang panda leiba mi pum khuding makta ishorge
blessing ase lay numit ki mangal phangdaba kana su leite adugumna ishor gi mangal ase mi khuting da leibani adubu ahan badadi kana da leibra ishor gi seba tawraga leibasing pastor evangelist elders leaders church ki thabak tawraga leibasing adu da lay aduga church ta karak liba members khuding mak da lay aduga taibang sin thungna ishor gi bor se ma ki ningne sang adu di gi thora e hai aduna ngasi isin inausing are we today ever felt that one day at church is better than 1,000 days outside the church? Ngasi su ay koy Israel gi matamda, David gi matamda thok khibagumna. Nong makhak ishor gi ning na sang da laiba duna henna phaida chahi ama lai sang ka da gi muhte ishor gi ning na sang du kai dongai chat pa phangadra haina khawrang ba adugumna ay koy ngon da su ngasi lairibra. Ko masidi gi ay koy na take away lawbi yabade. There is blessing to those who serve in the church. Ishor gi ning na sang da ishor gi singlup da leaders tawraga elders deacon superintendent kari oisnu ishor gi damak da haina chahi ama ani kat thoraga ishor gi thabak shuraga leibasing aduda ishor gi bor ase laye habze ngasi gi aikoina psalm number 84 ase digi taseng oba phangi so don't be discouraged dear leaders janbi duna singlop ta thabak shuri basing ishor gi thabak shuri basing aikoi pukning hantaroisi ishor gi bor adu aikoi da direct oina lai karabani ani so that there is blessing to whoever is coming in the church so keep coming ishor gi ningna sangda church ta singlop ta ishor bu khurumna na bahaina church ke kangsi makon taraga ishor bu khurumba numit ni khangna lakraba mi sing adu su ishor gi bor ase laye aduna aikoi church ta chatpa tanda ningai ase yamna maru oibane haibase aikoi na khangsi aduna numit kaya church ka daba adu degidi hapta amada numit taruk ni aikoi na church ka darga tare ni suba khakta karabade Tuesday prayer meeting aikoi na church ka drabade Friday vesper meeting aikoi na church ka drabade Samising na hai bagum na aikoi hai bangam la rai aikoi laisang lakpa matam da aikoi free da hande ichin dinausing adubo ishor gi bor purga halle haibse khangse aduna longing to be with God means longing to be in the church where God is dwelling ishor ga unaning ba haibse kadai da unagadra hoi nangi phamung da su unaba yai nangi personal life kadai da su unaba yai adubo ishor na laifam ishor gi ning na sang adu da ishor bu unagani aduna ishor bu unaning ba khuding na magi ning na sang da changadabani haibse so aikoi na khangse Monday gi para aduda aikoina amuk yengbada pray for the peace of Jerusalem Psalm number 122 Jerusalem the ingtha tapthaba leiningai khurumba haibagi maramda Psalm 122 aduda aikoina amuk tang yengse aduda verse 1 da kri hai I was glad when they say unto me let us go into the house of the Lord mi singna aingonda ishor gi laisang da ishor gi ning ne sang da ishor gi church ta chatlase haina kauba matam da ai yam harawe amasung ishor gi mi singna macha singna ishor gi ning ne sang da church ta chatlibadu uraga ai yam harawe haina haine Psalm 122 se pilgrim song haina su khange lamlan ba singe Jerusalem da ishor khurum da na ba lak pa singe da magda ning thau David na makoi bu thogat pi bo oina masigi isai asi e khibani pilgrimage singna Jerusalem da sahi amada ahum rak khurum ba lak pa singna masigi isai si saklaga makoina harrauna they celebrate haine makoi harrauna Jerusalem tana lakhi hai aduna makoina Jerusalem lakle harga as they ascended Mount Zion gicing ishor gi sanctuary adu karak paganda makoina harraubana lotsin mangamdraga makoina kri lauthoe Psalm number 122 gi verse 2 aduda Jerusalem O Jerusalem we are now within your gates our feet are standing in your gates O Jerusalem Zion ishor nangi mamangda aikoi gi khong ase hojikti yaurakre nangi nanakta changlakre haina harrau na makoi phongdok khibado aikoina Psalm number 122 gi verse 2 aduda uba phange aduna Psalm 122 asida ishor gi mi singna Jerusalem da ishor gi manakta lakna na bada kayamuk haraubra habado Psalm 122 asidisu aikoina mayek seng uwe aduna a trip to Jerusalem mokhoina chahi amada ahum lak chapache o hayeng de amuka aikoi Jerusalem da ishor gi manak changa dawre habakanda it was a joyful time harau nungai bagi matam oiki hai aduna mokhoi chahi amada ahum lakla raga ishor gi mamangda ishor na makoi bu nungsi bi ki ba thaujal sing mayam adugi damakta ishor bu thagat pa amasu makoi gi punsi da darkar leibe borni ningai gi damakta hau ki ba punsi da ishor na bor pi bi ki mayam adu ning sing laga makoi na harauna chahi amada ahum lak Jerusalem da larga Zion da larga ishor bu khurum ki habse Deuteronomy 16 gi 16 adu ju u phange adubo amasida khwaidigi
Jerusalem da makoina ishor bu thagat pa lakpa asida maru oiba hiram ani lay adude karira prayer for peace ing thatap thaba Jerusalem adude ing thatap thaba lainingai haibase makoi ge prathna oy aduna Psalm 122 gi verse 6 through 9 aduda ishor gi mi singna kari prathna tawkhibra ahan bada pray for the peace of Jerusalem da Zion da ing thatap thaba laininga hoi Zion Jerusalem haiba ming asimakpu ing thatap thaba peace haibani adumakpu aikoina khange Jerusalem ase Zion ase mi yengthiba kayana attack toba lan kanna soninga honaba adugumba yam danger point da leiba adugumba lamdam oiki aduna maram oiduna ningthau David na kari haye peace laina na bagi damakta Jerusalem da peace laina na bagi damakta prathna tawo haina makoi prathna tawki aduga peace and prosperity for the city leibak aduda Jerusalem ge leibak asida ing thatap thaba leiraga awat apa leitna yamna prosper oina paninga ge damakta khurumba asige prathna su tawki aduga for brethren and companions marup mapang singe damakta aduga aikoi ge singlup ki damakta atop ge su khurummo haina makoina khurumki Psalm 122 sina aikoi da tambi base karira da we must pray for our church and its members aikoi na su ngasi aikoi ge damakta khurumba adu natraga aikoi na church ta lakpa kanda ishor gi mingda aikoi na aikoi ge damak amasung ai ge marup mapang ai ge imong manung gi damakta ai ge kairoi lai kai gi damakta ai ge singlup ki damakta ishor gi mi sing gi damakta pastor leaders evangelists sing gi damakta aikoi khurumbi base adu matik mathau tabani habase Psalm 122 asida aikoina uba phangi aduna aikoi amamam gi prathna tawraga amamam gi marakta peace leiraba matamda peace habase khanna chaina daba haibani yengthina daba haibani yana daba leitaba haibani adumaina yamna nungsi chanana unity phachana laikhraba kanda singlup ki manungda ko we will be strong at your church singlup ama oina aikoi ase akanba tudaba aphaba singlup adu oirakani adu ahan bade aikoi gi irakta peace ing thatap thaba adu aikoi ngonda leiba tabani isin inaw sing are we glad today to come to church ngasi aikoi singlup ta church ta lakninga aikoi harau ribra thamoi se harau raga aikoi chatlibra natraga nampu da duty oina aikoi chatlaga leiribra are we glad when someone say let us go to church ta chache haina mi amana aikoi da hairak pakanda aikoi harau ribra aikoi bu remind obi bakanda aikoi harau ribra natraga as kauman kre hai pa sai ma se dharma yam chen be yam sai haina aikoi mi adubu aikoi maran siraga leiribra chatning daraga lotlaga leiribra aduga aikoi gi irakta ing thatap thaba leiningai khana chaina daningai unity leininga haina amamam gi damakta aikoi singlup ta laraga khurum laga leiribra take away masidi aikoi lawbi yabadi be excited to come to church aikoi church ta lakningai damakta yamna khourang ba ngai ngam da ba chatning bagi thamoi ja aikoi ngonda leiba tai learn to be happy in the church ta laraga aikoi mai sukchil laga mai mam laga harauning da ba isai sakning da ba nokning da ba tuminna phamlaga leiba adu natraga harauningai church ta lakpa kanda aikoi thamoi ase thogat laga yamna harauna church ta lakninga aikoi tamba tai aduga mi atopana aikoi bu church lase haina kauba do aikoi pen bi batai harau ba hai batai adu mi adu bu kauman khre khole haina aikoi mi adu bu thaidok na ba maran sina ba hot na bagi mota aikoi ngonda adugumba matamda aikoi harau ba phawa tai aduga pray for each other pray for peace among us aikoi gi irakta ing thatap thaba leiningai gi damak amamam gi damak ta aikoi prathna tawwa tai matam adu da makhoina gyan taye madudi karira Jerusalem asida ing thatap thaba se karamba kanda leigadra haiba kanda ishorga amasung ishorgi mi singi marakta ing thatap thaba pap leitaba ishorga gi marakta yana daba leitaba peaceful adugumba relation adu leiba kanda Jerusalem asida ing thatap thaba se lakani habse makoina khangbani. So in order for us to have peace in our family, our church, our community, our nation, we must first have peace with God. Aigi imung de ingta tap thaba lainingai. Aigi singlup de ingta tap thaba lainingai. Aigi community de lainingai. Aigi jati de lainingai. Ahan ba de aikoi dharma chenba. Ishor ga aikoi gi marakta han achet pamari adu thamba kanda asigumba ingta tap thaba se aikoi da lakani. Masine aikoi na ngasigi para asidigi take away lawi abase. Hozikti mathang tarakpada amuka Psalm number 87 gi aduda yeng se Zion, the home of all nations. Zion Jerusalem ase mi jat pumnamak ki mayum oigadabani hai. Ishorna Zion asibo Israel masa sing na laifam sing kwaidagi marakta Zion Jerusalem asibo ishorna henna nungsi hai na Psalm 87 gi 2 adudu uwe.
aduna ishor na matam gi matung inna ishor laifam ishor khurumpham haina mana lingkhat ki lai aikoina Bethel gumba Selo gumba se aikoina khange adu Psalm 87 da ishor na haibasi mayam adugi marakta mana Zion asibu thoi dok hendok na nungsi hai aduna Psalm 87 asida aikoina amukka uba yabase munna thiraga uba yabase karira. We must worship God in the place He chooses. Ishor na masi mafam da aibu khurumo haiba mafam aduda ishor ba aikoi khurumba darkar taye. Hoi nangi yumda kadai da nang khurumba yai ishor laye adumakpo ishor na masi gi mafam da aibu lakraga khurumo ko hairadi aikoi maduda lakpa taye. Ngasi di aikoi gi damakti church haina aikoi laye. Church ta chatning da ba church ta lakning da do ishor na aibu mafam asida lakraga khurumo masida church ta nanga aiga unase ko haiba matan ai lakning de haiba ga chap manabani. Aduna ishor na masi mafam da haina Zion Jerusalem matam aduda khandokhi bugumna ngasi gi di kadai dara isin inause aikoi gi church asini. Ekoigi church building du mak nate adubu church apunba mafam ado ishor na masigi mafam da lao haibada aikoi lakraga church ta changlaga aikoi lai khurumba tai aikoi yumda leiraga Christian oige haibadu yaroi Bible gi matung in haibasiso aina asida sumaina hapchining aduga we also must worship Him in the way He commands us aigi nangi kosira sida nangi apambada aigi apambada khurumba nataba adubu ishor na asumaina aibu khurumgadabuni ko haibadu aikoi khurumba darkar tai. Aduna Zion ase spiritual birthplace of all people who accept the Lord as their Savior. Kana oirabasu Jisu Christa po aibu kanbiba mapuni haina laukhibasingi thawairom da nau na pokpa maphamne hai citizenship anauba piba maphamne hai kanagi damak ishor gi mi oirage haiba mi singi damakta makoi je Zion gi citizen oye hai. Ko Psalm 87 na aikoi bu point out to wibse karira masida nang di Jews ne nang di Gentiles ne ho nang di Christian ne nang di Muslim ne nang di Hindu ne nang di adu ne adane haina khaidokpa asi yade adubu salvation aran khobam asidi me pumna makki pi bane habse Psalm 87 na hai. Psalm 87 gi verse 3 and 4 da aikoi amok tang yengsi. I will record Rahab and Babylon among those who acknowledge me, Philistia too and Tyre along with Cush, and will say this one was born in Zion haine. Nang na Rahab kumna oktaba lam chatlaga phattaba punsi hinglaga leiribra Babylon kumna chamam na duna apha phatta khangdanaga leiribra akan ring saduna anga mathau saraga ishor dagi yadadana ishor gi mising bu tu halaga Palestine mising kumna Tyre kumna Cush kumna aiko ishor gi mayokta leirabra adu oirabasu kana oirabasu Jerusalem da laraga ishor nang ase ai gi kanbiba mapune haina Jisu Christ gi ming da changlakpasing adu aina karine haba masi makoi sing ase Zion da pokpa macha sing ne haina aina haigani haina Psalm 87 gi 3-4 da haibagumna kari condition da leirabasu isin inausing ai koi nang ase Jisu Christ gi pham da changlabade ai koi gi citizenship asidi Jerusalem da nate Zion da nate Israel da nate adubu masi sargar oigani haibse ai koi na khangi. Aduna Psalm 87 asida aikoina maru oina amuka ubise karira Jerusalem ase mother of nation jati pumna maki mama ne haibse uwe maramdi karigi isini nausing maramdi maduda ishor gi leiphamne maramdi madu ishor na khandokraba maphamne aduga ishor bu khangba mi singbu Zion haina so haine Bible na aigi mising ase Zion ne haina haibne maram haibagi arthadi karira nang kadai da oisnu India oisnu Afghanistan oisnu America oisnu Africa oisnu nang kadai da leirabasu nang ishor gi mi oikrabadi nang se Zion ne haibne ekoi se sarga gi bi ne haibne ase the good news ase karira we all are heaven's citizen ekoi pumdama ase sarga gi citizen ne karamba matamda ishor bo ekoi personal savior oina lawsin karba matamda haibse ekoi na khangse so the home of all nation Zion ko ekoi su Zion gi macha sing ne haibse ngasi ekoi na lawsin ba darkar lai. Okay, hujik amuka matang da Psalm 46 aduda ekoi ni yengba kanda safety and peace of Zion da ing thatap thaba amasung safety yamna aki akhang leitana panba mafam oiba asi Zion oigadawni haibagi maramda Psalm 46 da ibudo aikoina amuktang yengse Psalm 46 ki verse 1-7 da pab kanda prithibi ase karamba mong da lei haina takpibra aikoina maru oina verse 1 dagi 3 pau da amuktang yengse ko God is our refuge and strength ishor ase aikoigi changjapam aikoigi lordpham amaso aikoigi pangal thauna ne a very present help in trouble ai nakhre ai shokre ai waba takre abada khudak
ta mateng pangbiba ngamba adungba ishorne. Therefore we will not fear maram aduna aikoi karisu kiraro. Even though the earth be removed, taibang pan ase law thokrabasu, and though the mountains be carried into the midst of the sea, samudrugi imai tagda taibang pan ching pum na maksina lup krabasu, though its waters roar and be troubled. Ising iay na tsunami laktuna kari tawrabasu, though the mountain shakes with its swelling. Ching kari loina mangrabasu, taibang pan se pattaba na kari thalabasu, ishor ase aikoi gi changjapam ni, ishor ase aikoi gi pangal ni, aikoi gi hek awaba mapam adu da khutak ta mateng pangbiba mapuni, aikoi na aduna maram oiraga aikoi na kari shu ki roi shaina. Psalm 46 ki verse 1 through 3 adu di iduna lay. Aikoi na taibang pan ase, the world is in turmoil. Taibang pan ase awa anangi marakta lay karigi because of rebellion and wickedness in it. Maram di taibang pan ase da wa in the bami pattaba na punna tan na lay karabagi maram na taibang pan ase awa anangi pibam da lay kare na Psalm 46 ase da ikoi na uba pange. In such a world adugumba taibang pan pattabagi marakta ikoi layraba matamda Zion provides hope. Zion na aikoi gi damakta asapi. Hojik ti karira aikoi gi physical oina hoji Israel haina leiba leibak sina aikoi bo asapi haibra nate ichin in housing. Zion na the God's dwelling place. Where is God's dwelling place now? Ishor gi leifam je kadai tar sargadane. Aduna asigumba pattaba taibang pan asida aikoi leirabasu sargana ishor na aikoi ngonda asapi duna leye. Safety nangbu sok handaningai sok tabaya sok loidaba mapam amada aikoi bo thambi gadaba adu leye. And peace aduga ingtha tapthabada aikoi da pibi gani because of God's presence in it. Maramdi asigumba pattaba taibang pan gi marak asida Zion asa aikoi gi irakta leye. Ishor asa aikoi gi irakta leye. Aikoi aduna aikoi karisu ki pham thokte. Psalm 42 the maru oina man truths ko maru oiba machang oiba achumba ani asida phongdo ragare ahan bada God's strength ishor gi pangal aduga ani subada God's established presence aduga mahakna leiba presence ko kari haigadra lapna leidaba aikoi loina maki marakta lei haibaga achumba ani se asida phongdo raga thamme aduna masida aikoina ubase God's protective power and availability adu uwe. Nang kari awa nang lak laibra ishor nang bungak thokpiba ngammine protective power lay nang bungak thokpiba and availability tha amagi manungda chahi amagi manungda ngasi di laitri haiba nate ishor si available oy matam pumdamakta 24/7 throughout the year throughout your life God is available for us ekoi gi inakta lai kre habse Psalm 46 de gi ekoi but that sang na onbi masi the refuge haiba ai gi changje pham ai gi lot pham haiba se Hebrew gi lon da masi se shelter aduga similar oy hai aikoi gi yum aikoi gi leipham aduga chamane aduna mase aikoi gi yum aikoi gi leipham ase chumna gi lot pham ngak lot pham nate adubu ishor ase aikoi gi yum ne aikoi gi leipham ne aduna aikoi karisu ki ningai leite ishor ase aikoi ga nakna lai he is near and accessible hekta una bayai prime minister una ningai chief minister una ningai tha ama ani chahi ama appointment lowrega su phangde access they are not accessible kutak tai aikoi thengna bangamde adubu ishor adudi it is he is accessible nangna su aina su angang na su ahan na su lairaba na su inakun ba na su laireg haiba na su haitaba na su ishor asibudi loina access tawba yaye maha asa aikoi gi marakta nakna laye aduna aikoi gi awaba taba matamda mahak na aikoi bu ngak thokpi gini his established presence haibado ma lapna leite ishin inausing aikoi gi marakta le khutak ta ma mateng pangbi bangamba adugumba ishor lay adu oirabadi aikoi ki bagi darkar lai rebra isini now sing mana aikoi gi lot pham ne hai bi re ko he is our refuge aikoi gi lot pham ne aikoi gi lei pham ne aikoi gi yum ne hai re he is our strength aikoi gi thona ne hai aikoi sok nang bagi darkar lai te he is our help mana aikoi bo mateng pang bi gani aikoi gi lei pham lei khraba aikoi gi thona lei khraba aikoi bo mateng pang bi ningai mi lei khrabadi aikoi ki ningai amuk darkar ta ribra ki ningai kari su darkar ta de haibase ngasi ge parade ge aikoi na khangse aduna disaster taibang pan ge phataba mi na oishnu natural calamities na oishnu asigumba mayam lakpa matamda God is omnipotent ishor ase mapam pumna makta laibani ko omnipresent mana ngamdaba kari su laite ko mama pham pumna makta lai ko powerful all powerful ase khallaga maduda aikoi ge asa oina thamba ase mathau tabani hojikti loisilakpada Thursday ge portion aduda Psalm 125 aduda sumaina hai immovable light
Mount Zion. Zion gumna lengdaba mi oyo haibane. Psalm 125 ki verse 1 and 2 da immovable like Mount Zion. Thursday ge parada ko Psalm 125 da Mount Zion gi chingjaw adugumna lengdaba oyo hai. Verse 1 dagi 5 fawa Psalm 125 to aikoi amok tang yeng si those who trust in the Lord are like Mount Zion. Ishor bu thazaba mi sing di Zion gi chingjaw duga chap manai hai which cannot be shaken but endures forever. Mi kanana su leng bangam daba mi kanana su manghan bangam daba aduba matam kuina adum leng dana lay bangam ba aduga chap manai hai. As the mountains surround Jerusalem, Ching kaya na Jerusalem ase koisil laga layba adugumna so the Lord surrounds his people both now and forever. Ishor na sumagi mising bu ching sing na Jerusalem bu koisin bugumna ay na suna koy bu koisil laga lay. Haujik chu matampom na makta ay na koy bu ngak thokpi gini hai. Verse 3 da. The scepter of the wicked will not remain over the land allotted to the righteous, for then the righteous might use their hands to do evil. Pattabana dum matampom na magta layraga aphabasing mo nam tharaga dum laygadaba nate nong madi pattabasing aroyba numit lakani hai na Bible na hai. Verse 4 the Lord do good to those who are good. Ishor di ko aphabba tawbasing adu de ishor ase bor pibane aphabba tawbibane. To those who are upright in heart, thawai sengba pukning sengba aphabba mi sing da ishor na aphabba bor ase piraga lay. Verse 5 da but adubo those who turn to crooked ways, the Lord will banish with the evildoers. Kanagumba mi na akoy ba lambi da chalaga aran ba lambi da chakrabadi ishor na makoy mo manghan gani haina. Psalm 125 da ito na lay. Ishor bu thazaba sing ase kanaga compare to bibra ching Mount Zion gi ching aduga compare to ching bu kanana nikhan bangambra kanana nomhan bangambra ai khoi mi gi pangal na ngambra isin inaw sing ngamde immovable lengloi da banung chingjaw aduga ishor bu thazaba sing adubu compare to bibani masi se the symbol of steadfastness and strength pangal leiba leng da mara phachana takraba aduga compare to bibani aduna ishor bu thajabasing de ching aduga chap manabani ko kanana su nik pangam loi ko hoi ishor gi mi sing taibang pan asida saitan na ning thau oina pan kraba taibang pan asida phattaba mi sing ishor khangdaba mi sing na tawru bada mai pak khiba paisa pai khalak pa ina kaira khunba mingchat phajana phangalak pa success na dum mathang chaurakpase uba kanda God's children can be discouraged. Ishor gi macha sing marakta de ekoi pukning handabasu yai handaduna su mayam lady Christian oiraga kanadre aina church chalingai da mi di lupa lising tan kre kanade masina kanaba nate haina church asi thadoraga ngasi amukka hanjinna ishor khangdaba punsi da hinglaga leibasu kayamuk leidaba nate adubu masida aikoi bu Bible na aikoi ngonda kaubiri basidi karira. Here is the call for God's people. Ishor gi mi simbu kauri basidi karira. Be an immovable person. Leng loy da ba mi adu oyo nangi thajabada kadai gi niklak labasu leng da bagum na nung sit labasu chingjaw adu leng da bagum na nang leng da ba mi oyo haibse ishor na aikoi bo haibi bani. Just as Mount Zion na leng da bagum na aikoi su leng da ba mi ama oisi maramdi ishor ase aikoi gi lot phamni maramdi ishor ase aikoi gi thaunani maramdi ishor na aikoi bo mateng pangbi gani haibdo khallaga leng loi se ngahak niklakpado aikoi khanglaga leiba mathau tabani. Aduna even when we don't understand anything, when we don't understand things, thok lebase awa nang lak lebase karira haibage paukhom aikoi da leitraba phawba, we can still trust in the goodness of God. Ishor gi aphaba ishor gi bor aduda aikoi thajabe yai hai. Isini naw seng ase aikoi pak thok pangamde wangang bada nungai bani tawbadadi thabak tawbadadi aseng baba experience tawba kandadi kanana su khangba ngamlam da ba yai. Adubu masigumba phataba kaya lak labasu ishor bu thajaraga leiba haibase aikoi gi foundation adu leiba tai. Foundation se kadai digi leisina ngasi gi Sabbath school gi matung ina aikoi church sat patai ne isini naw sing church te ishor lei ne ishor ga nang mai una bugumna nang ishor gi mamang da changla pakanda ishor gi blessing adu nangon da phangani nangi ishor gi blessing adu church da laraga phangraba gi matamda nangi punsi da ahongba punsi adu lakani ahongba punsi lakra pakanda taibang pan gi nonglei nungsit na sitlak pa matamda nang leng da ba adu oigani habs aina sumain hapsiningi. That is what we see in Psalm 125 aduni ekoina obada ko. Those who trust
in God are immovable. Ishor da thaza krabab sing adudi leng da bachingjaw adu oigani hai. God do always good for his people. Ishor di magi nungsi basingbu mabu thaza basingbu magi miyoi singbu apha se tattana adum tawbiye. If you will not always ring, ko nga sa hai ki bukumna phattaba sina adum matam lom dana adum laigadaba nate nongmadi phattaba asigi aroiba adu lakhigini. If we stop trusting him ngasi ai koina ishor bu thajaba se wa kare haina thadoklabadi we will be destroyed isin inausing. Ai koi amangba du da tagadu rikhang se ishor gi damakta kanna lepa adu oise ko. Let our trust be like the mountain that cannot be moved. Leng ba ngamdaba nung Jingjaw adugum na aikoy gi thajabado asu leihan se haibase aina haizaning. Okay, hauzik ki conclusion da aikoy na ngasi gi para ase. If we long to be in God's presence, matam adu da Israel gi matam da miyoy sing na Ishor gi masa sing na Jerusalem da Zion da lakning bagi longingness. Khawrang ba laiba agumna aikoy su ngasi Ishor gi mamang da changning bagi khawrang ba adu lairadi we must have the following characters. Makha da lairiba lamjat haisira punsi mahing haisira ase aikoy na laiba ta. Ahan ba da Ishor gi ningna sangda changba asina Christian oiba asina Christian oidana leiba adu digidi hena phaida church ta lakpa asina mapanda kadai da koiraga chatpa adu digidi hena phaida ai church chatpana hena phaida haibagi wakhal je aikoi da leifam thoi adu oirabdi aikoi soidana Ishor gi mamang da changani ani subada aikoi church ta chatpa matam da harau tayamba wakhal ase aikoi da leiba tai church satning bagi harau ba longing tauba adu aikoi ngonda leiba tai church chatpa se nampu da chataba duty bound oidaba adubu nangi wakhal na nangi thamoina ta sengna mak Ishor bu unaning bi wakhal do leiraga harau tayamna church da aikoi lakpa sim mathau tabani aduga church da laraga Ishor bu aikoi gi irakta aigi imungda aikoi gi society da aikoi gi singlup da aikoi gi jati da ingtha tap thaba leininga Ishor ga gi mi gi marakta pap na pan oina thingdaninga aikoina prathna tawrga atop singa larga aikoin leiminaraba matamda aikoi ngonda unity adu leirakani adugumba leirakhraba matamda aikoi soidana Ishor gi mamangda changba phangani church ase isini nausing aikoi gi yumne haina aikoi khangadabane aikoi gi yumda aikoi lamphai chalabasu yumda halakningba adugumna church aduda aigi yumne ko church aduda changningi ko haibagi thamoi ase aikoi da leiba tai aduna kanabusu aikoina asida racism leiba yade nangdi lai phajana ninge nangdi dharma chenba nate nangdi da makti sarga laite haibagi wakhalon se aikoi da thamba yade madi ma ngondigi da aina hena ason bani haibagi wakhalda yauraga aikoi kanabusu judgment tawroi da bani adubu Ishorna judgment adudi tawgadabani tawbadabu ko tawbadabu aikoina nangdi Ishor gi mamangda amuka changlakpa yararoi haibagi pankhai ase aikoina kaidongai disu thamba yaroi maramdi Ishorna Jews amasung Gentiles kana oisunu changlak pakuting adu Ishorna logani habse takpidana le when we are in God's hands aikoi na Ishor bu aikoi gi kanbiba mapu aikoi gi lotpham aikoi gi thauna aikoi gi mateng pangbiba mapu ni haina aikoi na lawrga aikoi ase Ishor gi makhuta laikhrabti we are safe aikoi ase kana gi makhuta su aikoi bo awa anang tahan bagi pangal adu laite aikoi ase safe oye ko aikoi buk ngak thokpi gani Ishorna aduna aikoi gi damak ta kari chu warning ai leite adu oirabdi aikoi ase immovable person for God Ishor gi damak ta leng da ba nungjaw leng da ba chingjaw adu oirakani habse ngasi gi Sabbath school da aina haizaning bane aduna aikoi mayam ase Ishor gi sarga laiba adu da changna na ba khawrang na ngai bo oishi Ishor gi sarga laiba adu da changna na ba khawrang na ngai ba ge ahan ba step se ngasi di aikoi sarga adu yodribani na aikoi church da Ishor gi laifam da Ishor ga una ba chat pa habse aikoi gi mathau tai madugum ba ge wakhalon adu ngasi gi Christian da nangi imung da aigi imung da aigi punsida nangi punsida adu laibagi mathau tare habse aina dumaina haijaningi Ishorna mayam bo bor piba oishino